ꯑꯌꯨꯛ ꯐꯣꯡꯕꯁꯤ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯛꯇꯪ ꯈꯪꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯅꯍꯥ ꯑꯃ ꯗꯦꯜꯂꯤꯗ ꯊꯥꯡꯅ ꯊꯤꯜꯂꯝꯂꯦ, 3 ꯐꯥꯔꯦ꯫ ꯆꯍꯤ 19 ꯔꯣꯝ ꯁꯨꯔꯕ ꯃꯅꯤꯄꯨꯔꯗꯒꯤ ꯅꯍꯥ ꯑꯃ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯡꯅ ꯊꯤꯜꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3 ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯄꯨꯂꯤꯁ ꯌꯨꯅꯤꯠ ꯐꯣꯔ ꯅꯣꯔꯊ ꯏꯁ (MPUNERꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯜꯂꯤꯒꯤ ꯆꯤꯔꯥꯡꯗ ꯂꯩꯕ ꯅꯍꯥ ꯑꯁꯤꯅ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯩꯐꯝꯗ ꯆꯠꯂꯨꯕꯗꯒꯤ ꯆꯥꯎꯔꯥꯛꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:45 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯄꯗ ꯀꯤꯁꯟꯒꯟꯖ CNG ꯐꯤꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯌꯥꯗ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯛꯇꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯣꯇꯣ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯅ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤ SPUNERꯒꯤ ꯑꯣꯐꯤꯁꯅ ꯍꯦꯛ ꯐꯪꯕꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤ꯫ ꯁꯣꯛꯂꯕ ꯅꯍꯥ ꯑꯗꯨꯅ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯃꯗ ꯃꯁꯛ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯐꯒꯠꯈꯤ꯫ ꯃꯇꯨꯡꯗ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯤꯁꯟꯒꯟꯖ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 307ꯒꯤ ꯃꯈꯥꯗ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯛꯂꯕ ꯅꯍꯥ ꯑꯗꯨꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯗꯒꯤ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯛ ꯊꯠꯅ COVID-19ꯒꯤ ꯑꯞꯗꯦꯠ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ 95 ꯁꯨꯈ꯭ꯔꯦ꯫ ꯖꯣꯏ ꯀꯤꯁꯟꯒꯤ ꯃꯃꯥ ꯁ꯭ꯀꯣꯠ ꯃꯔꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯁꯤꯡ 95 ꯁꯨꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯉꯥꯏꯌꯨꯝꯐꯝꯗꯒꯤ M. ꯁꯅꯥꯍꯟꯕꯤ ꯀꯧꯏ꯫ ꯃꯁꯥꯒꯤ ꯆꯍꯤ 94 ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯖꯤꯋꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯛꯄꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯔꯣꯝ ꯇꯥꯕꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯄꯨꯡ ꯈꯔ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄꯗ ꯅꯨꯄꯤ ꯑꯁꯤ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯈꯨꯃꯛꯆꯝ ꯖꯣꯏ ꯀꯤꯁꯟꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯣꯠ ꯃꯔꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ MLA ꯖꯣꯏ ꯀꯤꯁꯟꯒꯤ ꯁ꯭ꯀꯣꯠ 6 ꯂꯩꯕꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ ꯃꯃꯥꯡꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯀ ꯁꯣꯛꯅ ꯁꯝꯅꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯦꯁ ꯇꯧꯕꯗ MLAꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯌꯥꯎꯅ ꯑꯇꯣꯞꯄ ꯁ꯭ꯀꯣꯠ 3 ꯑꯁꯤꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜ 18 ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 182 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯄꯨꯟꯕ COVID-19ꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯁꯤꯡ 8,839 ꯌꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚ ꯀꯦꯁ 1,933ꯗ ꯂꯩꯔꯦ ꯍꯥꯏꯅ COVID-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯄꯦꯄꯔꯗꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MLA ꯖꯣꯏ ꯀꯤꯁꯟꯒꯤ ꯃꯃꯥ ꯌꯥꯎꯅ 19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯨꯃꯛꯆꯝ ꯖꯣꯏ ꯀꯤꯁꯟꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 19 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯞ ꯀꯟꯀ꯭ꯂꯦꯕ 2020ꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯃꯔꯁ ꯑꯦꯟড ꯏꯟꯗꯁꯇ꯭ꯔꯤ ꯃꯤꯅꯤꯁꯇꯔ TS ꯕꯤꯁ꯭ꯋꯔꯖꯤꯠ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯔꯝ ꯑꯗꯨꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯍꯧꯖꯤꯛ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ MLA ꯖꯣꯏ ꯀꯤꯁꯟꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏ 19 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯕꯨ MLA ꯃꯁꯥꯃꯛꯇꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ WY ꯇꯦꯕ꯭ꯂꯦꯠꯀ ꯀꯣꯟꯅꯅ ꯐꯥꯔꯕ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 10ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯔꯣꯝ ꯇꯥꯕꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯀꯣꯏꯖꯝ ꯈꯨꯜꯗꯒꯤ ꯅꯍꯥ 3 WY ꯇꯦꯕ꯭ꯂꯦꯠ ꯄꯤꯁ 10,000ꯒ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ COVID-19 ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯂꯦ꯫ ꯑꯦꯀ꯭ꯌꯨꯖ ꯑꯁꯤꯕꯨ ꯐꯥꯕꯗ ꯌꯥꯎꯔꯨꯕ ꯀꯛꯆꯤꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯀ꯭ꯌꯨꯖ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯃꯛꯀꯤ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯈꯤꯕꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯦꯖꯨꯑꯦꯂꯤꯇꯤ ꯑꯃꯁꯨꯡ ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔꯗ ꯁꯦꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗꯒꯤ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯦꯖꯨꯑꯦꯂꯤꯇꯤ ꯑꯃ ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔ ꯊꯤꯡꯂꯒꯅꯤ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥल ꯊꯧꯕꯥꯜꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ C.H. ꯃꯦꯃꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯦꯛꯁ MLAꯅ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯤꯇꯤꯡ ꯀꯧꯔꯛꯄꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯦ꯫
Imphal West ki kunganitoi wangoi AC ki ex MLA oinam lukhoi gi mekhedi gi ma ki PRO Jim ayek pamna khoyek piduna ACAC gi Maya Lambi College ki principal ZEO wangoi CDPO wangoi amasung wangoi CIC gi medical officer in charge ta meeting gi notice pirak pad yaning da phongdorakle meeting asi Maya Lambi College staff sing wangoi AC da leiba higher secondary yauna school sing wangoi ICDS project ki makhada leiba Angalwadi worker amasum helper sing amadi CIC wangoi gi staff sing tongan ba pungpham da hayang numaijing numita yumnam huidrom thiam laisang khong da leiba XMLA gi yumna pangthokna ba korakpani hairi adubo hairiba meeting notice asida masigi agenda yaudi haibaga loinana hauji COVID-19 pandemic ki social distancing amasum SOP ngakna Satnaribani haiduna Angalwadi worker helper ahumdi meeting asi maram sade yaure hena phongdorakli Angalwadi worker helper ahumna punna khuyek piduna poxi sta pirakpa serolda meeting korokli basi lenga ke authority amata sunati hainasu phongdoraktuna condemn torokli haina poxi sina makhatana phongdorakli atopa maroiba pawa manamu Manipur dagi pusinkiba lupa crore maudra henbagi heroine Delhi police na fare Delhi police na malem gi thakta mayai ka ba chinjak lalon ba kangbu ama phagat kibaga loina heroin kilogram kun gumdoi phaba ngamkhre lupa crore maudra henbagi mayai ka ba drak aduga konana migoi manga chu phagat ki Delhi police ki statement amana haki assistant commissioner of police Atar Singha gi miyang khada inspector sub kumar amasu inspector Karambir na luchingba police team amana malem gi thakta mayai ka ba drak lalon ba khutpu ama phagat pangamle Manipur, Assam, Uttar Pradesh, Bihar amasum Delhi dra drug lalonbagi thabak tawba miyoi khutpu ama leire haiba paw phangwadagi Delhi police na akhanaba thawrang ama lokhotuna miyoi manga heroin powder kilogram kun gohumdagi konana phagat pangam khibane numit kyani sangna satharakhiba operation asigi makhada Delhi police na pharaba miyoi sing aduna lupa crore maudra romgi oigadaba heroin powder adu Manipur dagi lona puraklaga India gi toan mafam kyada yonana bohnaramane Manipur da laiba miyoi amana heroin powder adu Myanmar dagi puraklaga miyoi khutpu asida khuchinnarakibani hainasu pauksi esina makhatana phongdorakle losilakpo oina content masang khatanga hapsaramge flight te miyoi sahum kungi nithurom pusilakre state asigi wangbada tuan ba mafam da panduna laiba miyoi sahum kungi nithurom ngasi Imphal gi Bir Tikendrajit International Airport pusilakre ngasi ayuk pung taraga minute kunga mangarom tabada Delhi amadi Guwahati da panduna lairamba miyoi samaga taraga mathoirom Air Asia I5783 flight ta puraklaga Imphal Airport ta thunglaki anisuba flight Indigo 6E457 asina ngasi ayuk pung taraga minute kuntraga nithoirom tabada Guwahati da panduna lairamba miyoi maudraga nipanrom Imphal Airport ta pusilakre ahum suba flight Indigo 6E2019 asina ngasi numijungma matung pung 12 minute yankhai gi nithoirom tabada Delhi da panduna lairamba miyoi samaga taraga humdoirom Imphal Airport ta pusilaki haina su pauksi isna makhatana phongdorogli thank you